morning mayam khurumjari Manipur phongli ba tongan ba pauchi singdagi maroi ba pausing khomjinjaraga notice window na miyamna tamjanabagi damak akhanana puthokchaba good morning Manipur program meeting tabiriba singbu ahanamaktada SURBALA MAIREMBAM na taramukjari ngasi tongan da pauchi singda phongnari ba maroi ba headline sing miyamda pathokjari Manipur ki tanglaba poni gi marai bak ngasi su tambang amdana laidi gari na thomlambadagi saru teklaba sagol yengsen binaba laitre Diwali kumai pangthok na khidre minute tara mai muthatuna awaba phongdokre Manipur gi lal hauluk mapan faction sing wing sing amadi frontier organization sing lona yadaba association ni laukthokre ahaloiraba matai manau ani sire koktruk maning ching mathakta kuki militant sing na bunker kaya sajanbada yengdona laire Langi wakhalda laijuraba mirol ngasigi tungi khalubada akiba poi Dr. R.K. Nimai hairiba pausing asina Itel Express ke manuiba headline sing oidi Manipur gi lal haulup manga makoi gi arm wing sing korkom amasung asukpo non lawful organization sing ni laukthokre Myanmar lanmina makoi gi mathakta lan hauriba singda bom haidarappadagi Mizoram da mihoi kya chancelakle Kuki militant singna akan balan chatharingaida KNOgi Defense Secretary Masagi Laina amana laikidre Maitai manau ani hatlamle haibagi pau viral oirakre police nadi confirm tawdri haiba pau sing asina hoilan pau chegi maroiba headline sing oidi Churachandpur dagi rally matungda kuki gi mahiroi lupsing nakpak tanarakle Manipur da maigi kumai pangthok nakidre electric power minute tara motlure Myanmar Lamiga CDF ka nomai kamnaraba matungda Mizoram gi ngamkhai ki saruk singda high alert laukthokre Manipur gi lal haulup mapan chahi manga gi athingba thamkhre pausing asina sanaleba pauche gi maroiba headline sing oidi ngasigi mirol gi tunglam chat naina hauduna thabak paikhat hoba mathau tai RK Nimai KNOgi Defense Secretary Thongse Haukip Delhi da laikidre Diwali gi maingal gi mahut Imphal City amambana sinkre Mizoram asi drug lalon basingi khwaidagi khudong chaba mafam ama oirakli police pausing asina poknafam pauche gi maroiba headline sing oidi Mobile internet fanganaba mahiroi loop taruk na haijarabasu athingmadi sangdokre WMC gi WMC gi Jamaitai platform kre laimatakta laikiba matai manau mafam khangdri pausing asina Sanga Express pauche ke ngasigi maroiba headline sing oidi Hazik mapungoiba pauda Whelan pauche de laukat jeraga Relief Kemta Laibi Nupi Singi online pre-sale campaign mai pak na chathari Chahi sigi haukiba me ahumdagi thorakliba irangsina maramoiraga lanjenaratuna tongan ba relief camp singda laidibi nupi singna makhutna sajaba life divigi online pre-sale campaign mai pakna chatharakpaga loinana global movement ama oiraklei DIPR na thadorakpa chirolamagi matungina lamasida tongan ba malemgi chokhatlaba leibak kayadagi akhanaba meeting changbusu horaklei Singapore amadi Japan chingba mafam singdagi international brand singnasu meeting changbirakpaga loinana tongan ba mating kyasu pangnarakli relief camp ta laidibi nupi singna sajaba life adibi singi online pre-sale Kickstarter campaign asi October 3 tagi haurakibani Kickstarter campaign asi ngasidi mai pakna chathari North America Australia Europe amadi ASEAN chingba mafam dagi pre-sale gi order chorakna US dollar lising 13 rom tawrakre campaign asi supnagi mai pakpa khakta natana mi amaga gi marakta leinariba mari atusu hengat halakle malem se laidiba leiba kya gi angang singnasu makoina tuzariba life adibi singadu yamna pamnarakli hiramasigi matangda monis karamna phongdorakibada campaign asigi saruk ama oina malemda laidiba mioi singda manipurda thokliba wathoksigi matangda amadi lan asina maram oiraga awa chaitheng phanglaba nupi angang singi warisu khanganaba hotnari paikhatliba thabak asina relief camp lairiba inmate singi senmet londa chauna kanaba pibangamle haiki hiramasigi matangda khundrakpam athoi leima kaubi nupi amana phongdorakibada life adibi sabagi thabak asi supnagi
फाइनेंशियल एम्पावरमेंट खकी साब नते लान असिना मरम ओइरगा नुपी ओबिसिंगदा पीरिबा अचोंबा सैथिंग सिंग अदु काउबा ngamnabagi pandamda pangthokpani asigumba thabak asina lan asina piriba awa chaiting sing asu kharada oirabasu kauhanba ngame लाइफ फदिवी साबगी थबक असिंग असidi चाउना माई पाप ngambada natana Manipur thokliba wathoksigi matangda malem sinba thungna khanganbasu ngamlei 1 million heroes na sinduna stitching hope campaign asina lamdam sigi fazaraba khutsa haibigi thabak uthokpasu ngamlei haiki sanalebak pauchi degi lokhotjaba mathangi mapung oiba pauda मे अहुमदगी हौरक्पा इरांग मरम ओइरगा लांजेनदुना लैरिबा इमुंग कया मकोइना लैजबा मफम सिंगदा अथुबदा लैहननबा सेंटर अमदी स्टेट लैंगाकना होनबियु लाकदरिबा निंगोल जकौबा असि पांगथोक्तना मदुदा चंगदबा सेनफम मदु रिलीफ कैंप त लैरिबा इमुंग कयादा ओइना मतेंग पांगबियु हाइना स्टन स्पोर्टिंग एसोसिएशन ESA टॉप अवांग लेकाई एडवाइजर डॉक्टर थिंगवाइजम बिमोलना फोंगदोख्रे ngasi ESA amadi top awang lekai gi mara paibigi apun टीम amana sinduna moirangi tongan ba mafam singda hangba relief ke marida polam kaya mating pibaga mari leinana bimola makhata na hai me ahum degi haurakpa irang asina mioi kaya gi punsi mangkhre yum kaya tangoi onkhre mioi kaya lanjen aduna relief camp kaya da ngasi phawba awaba khangduna leiri awaba kaya khangduna leiringai cherak asida lakadoriba ningol chakauba asi pangthokpagi mahutta maduda changadaba senpham sing aduna relief camp singda awaba khangduna leiriba mioi singda dakar oiba polam sing kharada oirabasu mateng pangbani club asina top awang leikai gi maida paibiga pulaga club asige akoibada leiba imung kudingdagi panglakpa angamba mateng sing adu dakar oiba polam sing amadi ningtham thagi firol sing mateng pangbani relief camp ta leiriba mioi sing asi magi yumda hanjinba yanaba lenga ngasinbi haina lenga ke pokning chingsin ki ESA club amadi mara paibigi member kyana saruk yaduna chatakiba mateng pangba aduda ahanbo oina kwakta santhong mayai lekai da hangba relief camp ta leiba family kungani thoigi inmate marfu mari chingmai da leiba ima nganu leima sanglen da hangba camp ta leiba imung taret ki inmate kungani pan thanga wangma high school da hangba camp ta leiba imung kuntra ga taret ki inmate chama ga kuntra ni thoi amadi thanga chingha da hangba camp ta leiba imung taraga mari gi inmate humfu mari puna inmate chahungani panda nomada changba chana thaknaba potlam sing henjang na pi ningtham thagi firol sing gas cylinder stove tea maker cooking spot rice cooker amadi inmate khudimaki moza yauna angamba senpham kharasu inmate singda pikhi Makatarakpada Sanga Express Pauche de Lakochaba National News ki headline sing patokchari Telangana da building mai chakpada mapan sire Pakistani jail legi thadorakpa India ki ngami marfu makoi gi yumda thumkhre Diwali nimita Delhi Fair Service na mai chakpaga mari leinana phone chani hena fagatki India da COVID ki anoba case dipan thengna ki taret discharge tawki Tunnel manungda thorakpa yadana leiriba leveler sing safari official sing Mirep chamri ga humdrani thoi criminal casing mayoknari lupa crore taraga mangagi koken fagat khrei Tunamol gi looting ba kaptuna halamle Kerala da police Maoist kapna khrei hojek mapungoiba pauda Lakliba Madhya Pradesh ke assembly mikhal thengnariba mirep lising ani ga chonga ga kuntra mari gi manungda chamri ga humdrani thoi criminal casing mayoknari haina report amana phongdokhrei punna sit chani ka kuntra leiba Madhya Pradesh Assembly gi mikhal lakliba November 13 ta pangthokadabani amasung vote masengna December 3 da thigadabani Madhya Pradesh Election Wards MPEW amasung Association for Democratic Reforms ADR report adugi matung ina lakliba mikhal thengnariba mirep lising ani ga chonga kuntra mari gi manungda chonga ga humdrani thoi natraga chada taraga mapan criminal casing mayoknari Hairiba asi English aniga supna taraga nipangi assembly mikhal thengna kiba mirep lising aniga chatre taraga taruki manungda chamriga humphumari natraga chada taratret criminal case mayok naribasing oikibaga yengnabadani report adugi matung ina English aniga supna taraga nipangi mikhalga chap manana lakliba mikhal asi thengariba mirep chaniga maudra mathoi natraga chada taramatoina hakchinba criminal case mayoknari Atoba political party singi maraktana Congress ki mirep chani ga kuntra ki manungda chada yankhai ga humdoi amasung BJP ki mirep chani ga kuntra ki manungda chada kunganipal
criminal casing mayoknabaga loinana Congress ki mirep chada kuntret amasung BJP ki mirep chada tarana hakchinba criminal casing mayoknari haina report na fongdokli masigi mathakta AAP ki mirep humputaru ki manungda chada kungatret amasung BSP ki mirep chamaga marfu matoi ki manungda chada mapansu hakchinba criminal casing mayoknari haina report na utli Lakliba Mikal asigi damak mirep singna makoi gi mirep che singa loinana pisin giba affidavit singda yumpham oiraga MPEW amasung ADR gi report atu sem sabani report gi matungina lakliba Mikal asi thengnariba mirep kungamari nupida chathaba crime ga mari leinaba casing mayoknabaga loinana mirep amadi nupi ki izat namja namtheknaba IPC gi section chahumga humra taruk mari leinaba case mayoknari mirep tanana mi hatpa IPC gi section chahumga ani gi mari leinaba case mayoknabaga loinana atopa mirep tara tare na mi hatnaba hotnaba IPC gi section chahumga taret ga mari leinaba case mayoknari haina report aduna fongdokli lakliba Mikal asigi damak bot thada nagadaba assembly constituency chaniga kunsha gi manungda alert constituency humdrama pan natraga chada kuntraga mari yauri haiba wafamsu report na thamli English singaniga subna taraga nipan gi Mikalda red alert constituency masingasi humdrataruk chada kuntraga humdoi oikibani red alert constituency asi criminal case mayok nariba mirep ahum natraga masidagi henbana Mikal thengnariba constituency sing aduni amaromda lakliba Mikal asida political party singa sanjau paiba kaya muksu mirep oina thagatli lakliba Mikal asi thengnariba mirep lisinganiga chonga kuntra mari dugi manungda satet ka kuntret natraga chada kunmapandi crore patini hainasu MPW amasung ADR gi report na fongdorakli English singaniga subna taraga nipangi assembly Mikal thengnakiba mirep lisinganiga chatre taraga taruki manungda satruka yankhai taruk natraga chada kunmari crore pati oikibani achobo political party singe manungda ruling BJP gi mirep chani ga kuntra gi manungda chani chada marfutaret opposition Congress ki mirep chani ga kuntra gi manungda chamaga maudra taruk chada marfumanga AAP gi mirep humputaruk ki manungda kuntra ga mapan chada yankhai mapan amasung BSP gi mirep chamaga marfumatoi gi manungda chada yankhai mari chada kuntra gi lupa crore ama henbagi lanthum sing lei haina report na fongdokli lakliba Mikal asi thengnariba mirep lising ani ga chonga kuntra mari edugi manungda Chatret Katara Matoina National Party Singini Chamaga Ahumna State Party Singini Changaga Yankai Humdoina Unrecognized Party Singini Amasung Lisingamaga Chama Humputaretna Independent Hainasu Reportana Makatare Makatarakpada International News ta Sanga Express Paujere Lakacharaga Ahanbada Robe Headline Sing Patokcheri Migrant sing purakpa hi ama Yemen da samudra lukre migrant sing thiba khangdre Israel ge attack da Gaza da sikiba mi puna lising taramatoi chamaga marfu sukre Nepal government ki cabinet mi famna TikTok thingna ba firep laukre Hanagi Prime Minister David Cameron Britain ge anoba foreign secretary hakre Gaza da ge dual national amasung asokpa chonga hena Egypt ta thungkre awang thangba Gaza strip ta hospital sing thabak leple Hazik Mapunga pau pizari Lan na sokalaba Gaza strip tagi dual national amasung asokpa Palestinian yan chonga khara hena nomaizing nubita Egypt ta thungkre haina local media na report tawkre Miyoi sing adu Rafah crossing fauraga Egypt ta thunglaki Rafah crossing asi Egypt amasung Gaza strip faunaba amatangairaba lambi amani asokpa sing adu layengnaba Egypt ke hospital singda transfer tawrogani haina Egypt ki Al Qahira News TV na haiki Maragasida Gaza da thana bagi damak life saving at puba truck humdra hena sem sakre haina TV channel na report tawki November amadagi Israel army amasung Palestinian militant singi marakta soknaba landagi chelakpa foreign amasung dual national chakaya Egypt ta changre Israel amasung Hamas ki marakta October 3 ta lan hokraba matungda Gaza strip ta Israel gi air strike ta sigiba migi masing puna lising taramatoi ka chamaga marfu sukre sikiba miyoi sing adugi manungda lising mariga chatruk mapan angang singni amasung lising ahumga chamana nupini atai lising kuni pan sokle haina Gaza ge health ministry na hairi Gaza da paliba Palestinian Islamic resistant movement Hamas na Israel da attack tawduna miyoi lising amaga chanirom hatkraba matungda Israel gi force na attack sing kankalakli Hamas na attack manungda miyoi chani hena faraga Gaza da puki marak asida Gaza strip ki awang thangba saruk ta leiba Palestinian hospital sing hojik chathariba Israel gi attack sing amasung generator sing chalaina ba mathau taba thauloi kibana maram oiraga thabak lepkhre haina Palestinian official amana ningthokaba nimita fongdokre
Al-Ahli Hospital khak natana hospital pumba Israel gi attacking amasung thauloi khibana maram moiriga thabak lepkre haina Health Ministry gi spokesperson Asaraf Al-Kedrana press statement amada fongdoki Al-Ahli Hospital thabak khara tawri haina cheroluna fongdoki kidney diabetes nabasing makoi bulayeng bangam dabana maram moiraga pung kharagi manung da siraba yai haina mahakna warning piki nomaizing numita Palestinian Christian Society Gazana Sitit Al-Qadas Hospital Town Loirakpa amasung mai fangdabana maram moiraga thabak leple haina report tawki humanitarian conditions sing fatana leidingai amasung medical supplies sing chinjak amasung isingi awat pamarakta medical team singna healthcare service panganaba kanna hotnari haina Palestinian Yan Christian Society na haiki makha tarakpo aina pauchegi editor da tharakpa चिठी लगतेगी पोकनाफम पाउचिक एडिटर दा थाबिरकपा एडिटर थारकपा चिठी अमा लखजरी चिठी एसिब इबिरकपा इरेंगबब नवकुमार सिंहा पोरमदी अमत्ता यानदे था तरुक फारबा फावबसिदा मणिपुर गी अखंग आहि कयासिना लानसि लोइसनब चप चाबा पोरम अमत्ता पुथोकनदे मसिसु अंगकपा अमनी मसिगी महुत्ता मैकलु ngamdragara famthadu asigumba ngaktani hainakriba mayamsi mana thokpa pangang da ngangnabani sarkar na hek kairambada manipur pumchai chairamgani honorable CM na pham thadoke tawbada ima singna thingkiba adumadi ngamkhai leitena thagachari hauzik phawba kanglup ki lani haiba yauri lansi terrorist ka soknaba lani kanglup ki irang haibasina lansi sangtahanbada yamna chauna mateng pangi pangang da ngangna kiba asina hairap nin kiba malem gi miyamna maru oina maitai si pangsing singna longnaramgadaba mande isagi isudi isana sop tawzagadabani ngamdragana poramdi aina yachagadabani yumthangnari ba fawbuna ngamloi lansi aruba amani Mahabharat Langumanatte Tom Jerry Gumbani Pangal Thokpa Yadabani Pumnama Asi Club Ama Sambaldi Hotrong Hona Thambagi Mahaini Loina Sihaudribasi Parabani Masi Wakal Lingdaba Pukpabagi Mahaini Adubo Handak Tenglabasu Tengna Honorable CM na September Tangpun gi matung aduaida border kudaka Tingzin kiba amadi fencing the my onsen kiba asimedi yamna chumlaba tungkoigedaba amani masina pomna kanagani kilometer chamri muk asi aruba ama oirabasu smart fencing tawbiyu center na sosoidana yabigani yamna maru oiba amana border asi Manipur gi force na ngakhanbiyu hauzik aruba ama leiri highway asi su kumpuraba problem ni pomna maksigi sob thibiduna sarkar data insin bagi mahutta mateng pangsi sarkar miyamna sembani sarkar gidi mi kuntrani phu khaktani lemhoriba akhang ahe kyasina poram macha amatang oirabasu puthokpiyu aruba tanjadadi mateng pangnagadabani warabadi pumnamak waminari vasini pumnamak tongana thamlaga mi hanakan kisi santi purakna bahana sin kisi lanthum araibani mi na maruni lan phattaba ngaktani baltindagi ising haidokpadona hekta sengba yaroi matang asida editor da tabirakpa chithi pathokjaba loijare makha tarakpada ichel express tagi editorial kalam da lakhotjaraga kuki singi mathong huktaba sajatna hingminari ba furuk khudingmak awaba nanghalle picture abasu Manipur Kangleipak South East Asia da maning tamna palamba leibak ni haibasi malem gi mipum khudingmak na khangdaraba wafamni chahi listing ahum henbagi puwari leizaraba lamdam asi yumlo naba leibak singa tatana lan sokna kibagi wari leidi thengkhang kyarak tasu mikha polamba amadi yeknaba sing takthok kibagi wari su record oina leidi kumsing listing amaga chanipan taraga mapandagi kuntaruk phawba awa hojikna Myanmar gi ningthau badau payagi makha ponki matam asibu Manipur gi puwari da chahi taret khuntakpa haina ngasi phawba phongdoknari thongna pharaba iningthau Narasingha amadi Gambir singna choijaina khraba maitai sing khomjinduna amadi British India gi matenga loinena awasing Manipur gi laimaidigi tanthoki maduda natana makoibu ningthi tutorial torban fawba takthokduna Manipur gi ngamkhai hena pauthok chakthok halambani madugi matung kumsing lising amaga chanipa nifu mathoi iningthau Narasingha gi matamda Myanmar gi Chin Hills ta lairamba kukini haizabasing mafam adudagi gelhomi singa ningai sangdanarakpadagi tanthoraktuna Manipur amasung yumthang nariba matam adugi Assam gi Tripura gi sarukharada saidang pam leiki haibagi record leidi matam aduda iningthau Narasingha kuki sing adu Manipur gi kha thangba saruk haujikna Churachandpur gi mafam kharada leibagi ayaba piki madudagi mathang lona amadi phongna changsilaktuna ngasidi kuki ni haizabasingna mising chada taraga taruk yaure kuki sing ingso lising amga chamapan subna amagi census report ti chada amakhaktam oirambani majority di community ni hairiba Purup singi mi masing asi ingsok lising aniga subna 13 census ki matung ina chada humputaruk oirambadagi chada
yankai हंथख्रे अदुगा नागा फुरुपना चादा 14 ओइरी कुकी हाइरिबा फुरुप असिगी ओइबा ममा लैबाक हाइबदु लैतबना मकोइगी ओइबा मनिंग तंबा लैबाक अमा सेमगतचनबगी मंगलान चही कयागी ममांगदगी मंगमंगदुना लाक्ली मदुगी सरुक अमा ओइना ngасidi मणिपुरदा कुकी सिंगी सेपरेट एडमिनिस्ट्रेशन तालकले मकोइगी पॉलिटिकल डिमांड अदु फंगनबा होनबदा मैतै सिंगदा ओनसिनदुना लांदारकपदगी मियोय कया सिख्रे कयाना असोक अपन नंख्रे अदुगा खुंगंग कया उत ओनख्रे मदुदा नतना सेनापति डिस्ट्रिक्ट की लियांगमै सिंगना खुंदाबा मिसिंग यामजदबा खुल अमदा सेप्टेम्बर 19 गी निमिदांगदा नोंमै कापसिलकपदगी खुथोकनख्रे थौदो अदुगी मखा तारकपदा सेनापतिदा लैबा कुकी सिंग चटखिनबा नागा सिंगना खंगनख्रे कुकी सिंगना मखुता खुलाई खरा पाइरगा चथरकलिबा थवोंग सिंग असिना लमदम असिदा खुंदामिनरिबा फुरुप सिंगदा तंगदु लैतादबा फिबम अमा मयोकना हल्ले लम अमदी आइडेंटिटी की वखलदा ngauraba कुकी सिंगना अवुबा चिकपगी मवोंग अमा उरकली मैतै अमसुंग कुकी फुरुप की मरकता चटलिबा चही असिगी मे अहुमदगी थोकलिबा लान असि हेना पाक्थोक चाउथोक हनबा होटनरब्रा हाइबगी चिंगनबा फावहल्ले निमित खरनिगी ममांगदसु कुकी लालहौबा अमदी आईएम गी मरकता नुमै कापनखिबगी थौदोक थोकिबसु लैख्रे लाल असिगी वरोइसिन पुरकनबा मैतै फुरुपना होटनरिङै चेरकता असिगुम्बा मथोंग हुक्तबा थवोंग कया चथरकपा असिना लान असि हेना साथीबा मयोन अमदा लाकपा याबगी ओइथोकपा लैरे लान पाम्बा कुकी सिंगी मखुतगी मिचम मयांगी पुंसी कनबा हाइबसी तंगाई फदबा अमा ओइरकले मणिपुर लेंगाकना लोइसिनबा ngambagi थाकता लैत्रबा लान असि सेंटरना अथुबदा लोइसिनबा होटनद्रबदी हेना साथीबा माइकैदा चटखिबा याय फिबम असिदा मियाम पुमनमंगना पुकनिंग फाथाबगा लोइनना खोंगफम चेतना लेपा मथौ तारे अरोइबदा ngasi वर्ल्ड डायबिटीज डेगा मरी लैनना नहारोलगी थौदांगी पाउचे कलमदगी डॉक्टर KSS कलासिंगा प्रेसिडेंट मणिपुर हार्ट केयर सोसाइटी इम्फाल इबा आर्टिकल अमा लखचरी World Diabetes Day 14 November 2023 World Diabetes Day asi sok lising amaga chamapan maudra mathoida International Diabetes Federation amadi World Health Organization na hongdokibani masi hongdokibagi maramdi पृथ्वी सिदा डायबिटीज ना नारबा अनाबा यामना लई अमदी डेवलपिंग लेबाक सिंगदा यामना हेना लैगली मरु ओइना चाइना अमदी भारतना लाइना असिगे चांग असि यामना वांगना लई भारत मियोय मंगागी मनुंगदा अमदी लाइना असिदगी अवाबा तारी लाइना असि ngantana खंगदोकपा ngamnaba hotnaba matam chana layeng hoba tungda thoklakadaba awaba amadi phatraba mayamdagi ngakthoknapa ngamnaba hotnaba laina asi thingba ngamnabagi damak amadi miyamda gyan tahanabagi damakta International Diabetes Federation gi Masa chani ke kuntra henbana laibak chamaga humfuromda numit asi palan taungnari handaki thimna access to diabetes care haibani diabetes na naraba miyoi kudimak darkar laibe hidak chabada natana diabetes pu kyal lobiriba clinic amadi asigumba anaba sing asibu mari makhung senga takpiba tungda thoklakadaba phattaba mayamdu takpiba amadi mayamdagi ngakthoknaba takpiba center adubu aikoina diabetes care center haina khangnei asigumba center asida ngantana changhobana tungda diabetes thohangadaba nungaitaba mayamsing maruoina mit usilaktaba heart attack tawba kidney fail ohanba khongkhut pangsilakpa mayamsidagi ngakthokpa ngamgani hauzik nupi million chamaga maudrama panlomna laina asidagi awaba tari masigi masing asi sok lisinganiga supna nifudadi million chahumga tarahumdoida hengatpa yari laina asina naraba nupi mangagi manungda anidi angang pokpa yaba chahigi matamda oiri asigumba miyoisi pichibida million humpurom oiri diabetes na naraba nupi singna mirolabadi tha sudringeda angang pokpagi chang yamna wangalai amadi poklaba angang dusu mapung faba watpadagi mawong tadaba oi diabetes na naraba nupi sing asida thamoi gi laina narakpagi chang asi saruk maudrarom diabetes nadaba mioi singdagi heli diabetes haiba laina asi nupi singda siganba laina mapan subani chahi amada laina asidagi sikiba nupi masing asi chawrakna million aniromni diabetes haiba laina asi karino isagi ida chini gi chang hena yawbabu aikoina diabetes haina khangnei chak chadringeda ida yawba chini gi chang asi chamaga kuntra mg dl amadi chak to ko matungda chamaga marfu mg dl asidagi halhaloidabani laina asi makhal ahum sui madudi type 1 diabetes masibu aikoina juvenile diabetes haina khangnei maramdi angang singda natraga naha oiriba mi singda leigalli aikoigi haksang asina insulin asi puthokpa ngamdabadagini maramdi masi puthokadaba pancreas gland gi bitna b cell asi fail oiba natraga sibadagini type 2 diabetes masibu aikoina non insulin development diabetes mellitus haina khangnei diabetes naba miyoi singi manungda
चामदा मौद्रा मुक्ति लाइना असि नाई अखोइगी हक्चांग असिना दरकार लेबा इंसुलिन असी मतिक चाना पुथोकपा ngamdabadagini natraga hakchang gi sel mayam sina insulin asi sizinaba ngamdabadagini laina makal asi sahi yamlaklaba miyoi singda laihali amadi anaba miyoi singna yamna thengna khangbusu yawi gestational diabetes masina miron binupi singda hakchang gi chini gi sang asi wangbadagini tasengba kari maramdagi tholakpono haibadu khangba ngamde chawrangna miron bagi hafta kunipan hairak matamda natroka helak matamda thokhali chawrangna miro labinupi chamagi manungda mari romdi laina sidagi awabatai adubo angang poklaba matungda adum phakiba suyawi asigumba mama singna pokpa macha singbo hakchangi arumbagi changsu hengali amadi diabetes su laigali cardio diabetes heart amadi diabetes apunbagi laina asi pichibigi mafam khudingmakta isingi chawgumna nomo gi hengalakli manipur da su ising pukchet ki laina asi thamoigi laina asidagi awaba taraba miyoi masing yamna leide amadi tungda su angakpa phangna hengalakigani doctor ama oina lakliba anaba singda diabetes amadi bp wangbagi wari hanghobana aikogi afaba wakal oigani ngasi fawba pichibigi amadi manipur gi covid 19 dagi laikhitraba miyoi ayamba diabetes ki laina leibana layengba ngamdana chatkibani haibadi aranba oidaba yai aduna diabetes hairiba laina asina covid 19 ga marup mapang oiraga miyoi baikhoi punsi asi manghanbada chawraba thodang lauri lamdam asigi miyoi singda diabetes laina asi nomo gi hangalakliba asi kari maramdagino haibasi amuk thidok minasi mamangaida law uba matamda sanpotna law khoiba khutna law lingba amadi law khawba amadi phawyaiba isana tawjai haujiki matamda machine sizinaduna hairiba mayamsi ayambana tokre hakchangdagi humang taduna tawgadaba thabak mayam handagre natraga tawdabaga chap manare mahausadi phau asi sumbalda suraba matungda tholakpa chengdege khoina chai aduga haujikna masigi thabak asi tawkidre masina hakchang sajel tawbagi chang asi handahli afaba hotel kya marum linkhana rakle amadi makhal mathen gi ahau fast food kya marum thamjin badagi chahi nauriba miyoi singi chapam oiduna masa gi noibagi amadi arumbagi changasi helhanduna diabetes gi changpham oiri chaba thakpada soirakpadagi natraga genetically aranbadagi oiragasu isada yawba thyroid gland asi fajana thabak toba ngamdabana diabetes ki laina asi ngantan isada changlai government ki natraga private ki oirabasu officer singna matam khardang kai thopiraga hakchang sajel tobiragadi matam kuina phamlubagi natraga mayamdu kokhanba ngamgani amadi diabetes ki changphamdu oidaba yai aikoigi lamdam sida fangliba makhal gi cheng asi mapan gi lamdagi pusilakpa cheng singa yengnabada hawbugi chang asi heli haibada lanba oiroi aduna ka hena ayuki amadi numidangi matamda chasinbada hakchangda carbohydrate hena yawhanbana diabetes ki hawrakpam haibadu oigedra hangningi khungangi rural gi miyoi kya marumna nungaiba amadi chawkhatlaba city da lairaga hana thabak suduna humang tahanbagi chang handharakpana diabetes ki changpham oirakli maramaduna urbanization asina diabetes ki anabagi chang asi hengat hali